Manipur thokliba irang asiga mari leinana Moreh Da Leikhidaba SDPO Chingtham Anand Kumar Mathouna amadi Leibak Nungsibagi Ihool Tamjaningai haina Chief Minister Nongthombam Biren phongdorakli. Wafam asi ahanba SDPO Chingtham Anand Kumar Memorial 9-a-side Veteran Football Tournament 2024 loisinbaga mari leinana pangthokpa thauramda mahakna phongdokhibane. Haubam marak laurembam leikaida leiba Siko ground pangthokpa thauram aduda Chief Minister N Biren hai SDPO Anand Kumar masagi Mathouna puning changba maram damgi khanba misakni thokliba irang asida khudong thiba tangkak kaya laklabasu masagi mathau nathairaga khakchatkide madumakna border town Moreh Da adumak posting da leiduna lamdam asigi tamak angamba thakta Anand Kumar honakhe Moreh town da irang kallingai matam aduda Assam Rifles ke helipad da helicopter tathok tasin tawba ase nungaitre hairakpadagi police kan naknana leiba helipad adu samjin sajinaba SDPO Anand Kumar na thodang lauraga sit sengbagi thabak chatakhibane Maduda Patraba terrorist singna attack chatharakpadagi SDPO Anand Kumar thawai thakhi thaudok adugi makha tarakpada lengak asina chap chaba thabak lokatuna thaudok aduda chenaba miyoi fagatpa ngamkhe Leikhidaba SDPO Anand Kumar gi imung manung amade leikai asigi club amade biyamna khusamnaraga asigumba football tournament ama pangthoktuna athauba asebu ningsingnabagi lambi ama piba ase afaba khongthangni haina Chief Minister N Biren makha takhe Amaromda ahanba state level SDPO Chingtham Anand Kumar Memorial 9-a-side Veteran Football Tournament 2024 gi ngasi sanakhiba final match aduda GMFC na Manipur Police Sports Club goal ama sinoda maithiba piduna winner oikhe ngasi gi thauram aduda Manipur lenga ke Power Minister Thongam Bishoje Youth Affairs and Sports Minister Govindas Konthaujam Nangthabal ACG MLA Karam Sham Nawriya Pakhang Lakpa ACG MLA Soraisam KB amade Yaski Director T Fled Maitaina athoiba Medjunglen Singh oina sarjake Mama Leibak Mazati Yam Nungsibagi Yam Procel Loiba Yam Kudong Tiningai Weba Bangkok Oiragasu Masala Tokana Malibaki the Mutani Izati the Mutani na Myanmar ki border Moreh Da posting Tadran Leiba Kanagumbina thokliba irang asiga mari leinana atopa jagada posting chatke lake haina kanaguma nomna ba yarugasu haina ba yarugasu agi nawanan ma phongdoda dum patraba terrorist singi attack maraktuda khangaga legiba dugumba yamna thona phaba Leibak ki damuda kathokraba martyrs so many haibada laloi